ꯑꯩꯁꯦ ꯀꯦꯖꯤ 83 ꯂꯨꯝꯃꯒ ꯌꯥꯝ ꯅꯣꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ 68 kgꯗ ꯂꯩꯔꯦ ꯏꯁꯥ ꯐꯤꯠ ꯑꯣꯏꯔꯦ ꯑꯦꯞꯁꯄꯨ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕ ꯑꯩꯅ ꯁꯤꯒꯤ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯛꯈꯤꯕ ꯀꯦꯖꯤ 35 ꯇꯥꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯛꯈꯤꯕꯁꯦ ꯁꯤꯗ ꯇꯧꯈꯤꯕ ꯍꯦꯕꯤꯠꯁ ꯇꯔꯦꯠ ꯂꯩꯌꯦꯕꯀꯣ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯍꯦꯕꯤꯠ ꯀꯩꯁꯤꯕꯨ ꯇꯧꯔꯒꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯅꯦ ꯀꯝꯄꯜꯁꯔꯤ ꯉꯝꯒꯅꯦꯕ ꯅꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯀꯅꯦꯕ ꯑꯗꯨ ꯐꯔꯦ ꯍꯧꯖꯤꯜꯂꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅꯀꯣ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯔꯛꯄꯁꯤꯅꯅꯦ ꯑꯩ ꯏꯁꯥꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯒ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯏꯁꯥ ꯐꯤꯠ ꯑꯣꯏꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤꯅꯦꯀꯣ ꯔꯦꯖꯤꯁꯇꯦꯟ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕꯗꯤ ꯖꯤꯝ ꯅꯠꯇ꯭ꯔꯒ ꯀꯦꯂꯤꯁꯊꯦꯅꯤꯛꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯑꯗꯣ ꯀꯦꯂꯤꯁꯊꯦꯅꯤꯛꯀꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯄꯥꯝꯕ ꯂꯩꯔꯛꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯖꯤꯝꯁꯦ ꯁꯥꯟꯅꯔꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯅꯦꯀꯣ ꯑꯩꯁꯦ ꯏꯁꯥ ꯐꯤꯠ ꯑꯣꯏꯈꯠꯂꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯃꯁꯜ ꯕꯤꯜ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯈꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯂꯩꯈꯤꯕ ꯍꯦꯕꯤꯠꯁꯦ ꯑꯩꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁ꯭ꯀꯤꯞ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯍꯣꯏ ꯁꯨꯡꯆꯥ ꯆꯥꯗꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗ꯭रे ꯑꯗꯨꯕꯨ ꯑꯔꯥꯎꯟ 95% ꯃꯨꯛꯇꯤ ꯑꯩꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯔꯤꯁꯦ ꯑꯐꯕꯔꯣꯝꯗꯗꯤ ꯑꯃꯨꯛ ꯆꯥꯅꯗꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯒꯨꯝꯕ ꯑꯃ ꯊꯛꯑꯅꯤ ꯑꯗꯨꯒ ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯇꯟꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯆꯥꯅꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁ꯭ꯀꯤꯞ ꯄꯨꯂꯥꯞ ꯇꯧꯔꯦꯕꯀꯣ ꯍꯦꯜꯗꯤ ꯐꯥꯎꯗ ꯆꯥꯗ꯭ꯔꯦꯕ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯁꯤꯅ ꯀꯩ ꯀꯥꯟꯅꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦꯀꯣ ꯑꯍꯥꯟꯕ ꯑꯩꯒꯤ ꯃꯤꯜ ꯆꯥꯕꯁꯦ ꯏꯁꯤꯡ ꯑꯗꯨꯝ ꯊꯛꯑ ꯂꯩꯗꯣꯏꯅꯤꯀꯣ ꯑꯍꯥꯟꯕ ꯆꯥꯕꯁꯦ ꯑꯩ ꯄꯨꯡ 13 ꯁ꯭ꯋꯥꯏꯗꯩꯗ ꯆꯥꯛ ꯆꯥꯏꯌꯦꯕ ꯆꯥꯛ ꯑꯣꯏꯅꯕꯨ ꯍꯥꯏꯔꯦꯕ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯆꯥꯛꯁꯦ ꯑꯩ ꯄ꯭ꯔꯤ ꯑꯋꯥꯔ ꯃꯤꯜꯅꯦꯕ ꯑꯩ ꯖꯤꯝ ꯁꯥꯟꯅ ꯆꯠꯂꯝꯗꯥꯏꯗ ꯄꯨꯡ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕ ꯄꯨꯡ 11 ꯑꯩꯁꯦ ꯀꯩꯝ ꯆꯥꯗꯕꯤꯗ ꯂꯩꯔꯕꯅꯤꯅ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯌꯥꯍꯧ ꯊꯦꯡꯕꯩꯅꯦꯒꯗꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯌꯥꯍꯧ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯄꯨꯡ 4 ꯇꯥꯗ ꯉꯥꯏꯔꯤꯀꯣ ꯑꯩ ꯍꯧꯒꯠꯂ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯌꯥꯍꯧꯁꯨ ꯑꯗꯨꯝ ꯉꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯦꯕꯤꯠ ꯑꯃ ꯂꯩꯔꯕꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯈꯣꯠꯄ ꯀꯩꯝ ꯐꯥꯎꯗꯦꯕ ꯄꯨꯡ 13 ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯑꯩ ꯆꯥꯗꯕꯤꯗ ꯂꯩꯒꯅꯦꯕ ꯑꯍꯥꯟꯕ ꯃꯤꯜꯁꯦ ꯑꯗꯨꯗ ꯆꯥꯒꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦꯀꯣ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯆꯥꯁꯤꯜꯂꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯌꯥꯝ ꯂꯥꯝꯃꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯁꯦꯡꯕ ꯅꯨꯡꯗꯥꯡꯒꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯕꯁꯦꯀꯣ ꯃꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯥꯝ ꯆꯥꯈꯤꯕꯅꯤ ꯉꯁꯤꯁꯦ ꯂꯥꯝꯐꯝ ꯊꯣꯛꯇꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯥꯝ ꯆꯥꯁꯟꯈ꯭ꯔꯕ ꯑꯩ ꯑꯌꯨꯛꯅ ꯍꯦꯟꯅ ꯂꯥꯝꯃꯝꯒꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯔꯨꯇꯤꯟ ꯆꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛꯁꯦ ꯄꯥꯛ ꯂꯥꯝꯃꯝꯃꯣꯏꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁ꯭ꯀꯤꯞ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯅꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯀꯩꯅꯣꯝ ꯆꯥꯁꯟꯈ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯆꯥꯛꯁꯦ ꯑꯗꯨꯝ ꯂꯥꯝꯃꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯝ ꯃꯣꯏ ꯍꯦꯟꯅꯕꯨ ꯂꯥꯝꯃꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯝꯇ ꯆꯥꯗꯕꯤꯗ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯩ ꯁꯨꯡꯂꯥꯝ ꯂꯥꯝꯃꯛꯇꯦꯕ ꯑꯩꯒꯤ ꯖꯁ ꯑꯩꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯦ ꯍꯧꯖꯤꯛ ꯄꯨꯡ 13 ꯁ꯭ꯋꯥꯏꯗ ꯑꯩ ꯅꯣꯔꯃꯦꯜꯂꯤ ꯆꯥꯏꯕ ꯁꯤꯐꯥꯎ ꯉꯥꯏꯔꯒ ꯆꯥꯕꯗꯅꯦ ꯑꯩꯁꯦ ꯀꯩꯁꯨ ꯂꯥꯝꯃꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨ ꯅꯣꯡꯃꯗ 4 ꯆꯥꯒꯗꯕ ꯄꯣꯠꯁꯦ ꯑꯩꯅ 3 ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯨꯅ ꯂꯥꯝꯗꯕꯤꯗ ꯃꯇꯝ ꯑꯃꯗꯤ ꯐꯥꯁꯇꯤꯡ ꯇꯧꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁꯃꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯑꯌꯨꯛꯇꯪ ꯈꯔ ꯉꯟꯅ ꯆꯥꯕ ꯌꯥꯎꯋꯦ ꯃꯔꯨꯑꯣꯏꯅ ꯖꯤꯝ ꯁꯥꯟꯅꯕ ꯖꯤꯝꯒꯨꯝꯕ ꯑꯌꯨꯛꯇ ꯁꯥꯟꯅꯗꯣꯏꯕ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯉꯟꯅ ꯆꯥꯒꯅꯦꯕ ꯑꯗꯨꯃꯛꯄꯨ ꯁꯥꯟꯅꯗꯣꯏꯕ ꯑꯝꯇ ꯑꯩꯒꯤ ꯖꯤꯝꯁꯦ ꯃꯔꯨꯑꯣꯏꯅ ꯖꯤꯝꯁꯤꯕꯨ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯦꯡꯅ ꯆꯥꯏꯕ ꯄꯨꯡ 13 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯗꯨꯝ ꯐꯥꯁꯇꯤꯡ ꯇꯧꯔ ꯂꯩꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯅ ꯗꯥꯏꯇꯤꯡ ꯇꯧꯕꯗꯀꯣ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯥꯔꯛꯇꯕꯤꯗ ꯂꯩꯔꯕꯅꯤꯅ ꯅꯣꯡꯃꯗ 4 ꯆꯥꯒꯗꯕ ꯑꯩ ꯑꯃꯨꯛꯀ ꯆꯥꯒꯦ 4 ꯆꯥꯒꯗꯕ ꯄꯣꯠꯇꯣ 3 ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯔꯥꯝꯁꯨ ꯂꯥꯝꯗꯕꯤꯗ ꯄꯨꯛꯁꯦ ꯀꯩꯁꯨ ꯏꯐꯦꯛ ꯂꯩꯍꯟꯗꯕꯤꯗ ꯌꯥꯏꯑꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯦꯕꯤꯠꯇꯅꯦ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯈꯩꯁꯦ ꯑꯌꯥꯝꯕ ꯀ꯭ꯂꯤꯟꯗ ꯉꯥꯛꯇ ꯆꯥꯔꯦꯕ ꯀ꯭ꯂꯤꯟꯗ ꯉꯥꯛꯇ ꯆꯥꯕꯗꯤ ꯍꯥꯏꯕꯁꯤꯀꯣ ꯑꯩ ꯅꯣꯡꯃꯗ ꯑꯩꯒꯤ ꯆꯥꯔꯤꯕꯈꯩꯁꯦ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯍꯥꯟꯕ ꯆꯥꯔꯝꯕꯁꯦ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯑꯣꯠꯁꯅꯦ ꯑꯗꯩꯗꯤ ꯂꯐꯣꯏꯅꯦ ꯑꯗꯩꯗꯤ ꯄꯤꯅꯠ ꯕꯇꯔꯅꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯍꯥꯏꯔꯒꯅ ꯌꯦꯟ ꯃꯊꯥꯁꯦ ꯌꯥꯏꯕ ꯅꯠꯇ꯭ꯔꯒ ꯁꯨꯞ ꯇꯧꯕ ꯑꯣꯚꯟꯗ ꯌꯥꯏꯕ ꯈꯣꯠꯄ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯥꯛꯀ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡ ꯑꯆꯝꯕꯒ ꯁꯤ ꯂꯣꯏꯔꯦꯕ ꯑꯩꯒꯤ 70 to 80%ꯗꯤ ꯍꯥꯏꯔꯒꯦ ꯄꯨꯂꯞꯇꯤ ꯅꯠꯇꯦ ꯑꯩ ꯑꯗꯨꯒꯤꯁꯨ ꯃꯊꯪꯗ ꯍꯥꯏꯔꯛꯀꯦ 70 to 80%ꯁꯦ ꯑꯩ ꯀ꯭ꯂꯤꯟ ꯗꯥꯏꯠꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯗꯣ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯌꯦꯔꯨꯝꯅꯦ ꯑꯗꯩꯗꯤ ꯂꯐꯣꯏꯅꯦ ꯑꯣꯠꯁꯅꯦ ꯄꯤꯅꯠ ꯕꯇꯔꯅꯦ ꯑꯗꯩ ꯌꯦꯟ ꯃꯊꯥꯅꯦ ꯆꯥꯛꯅꯦ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡꯅꯦ ꯁꯤꯁꯦ ꯂꯣꯏꯔꯦꯕ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯍꯦꯜꯗꯤ ꯏꯇꯤꯡ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯩꯁꯦ ꯄꯨꯛꯁꯨ ꯑꯗꯨꯝ ꯊꯟꯕꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯖꯪ ꯐꯨꯗꯀꯨꯝꯕ ꯆꯥꯁꯟꯕ ꯃꯇꯝꯗꯗꯤ ꯀꯦꯂꯣꯔꯤꯁꯤꯗꯤ ꯌꯥꯎꯗꯕꯤꯗ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯁꯨ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯛꯁꯦ ꯃꯌꯥꯝ ꯆꯥꯁꯟꯕ ꯉꯝꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯜ ꯐꯨꯗꯁꯀꯨꯝꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯗꯦꯟꯁ ꯑꯣꯏꯕꯈꯩꯁꯦ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯛꯁꯦ ꯑꯗꯨꯝ ꯊꯜꯂꯒ ꯂꯩꯒꯅꯦꯕ ꯁꯤꯅ ꯗꯥꯏꯇꯤꯡ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯄ꯭ꯔꯣꯇꯤꯟꯒ ꯋꯥꯡꯅ ꯆꯥꯔꯕꯅꯤꯅ ꯃꯁꯜ ꯕꯤꯜ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯂꯩꯕ ꯍꯦꯕꯤꯠꯁꯦꯀꯣ ꯑꯩꯁꯦ ꯖꯪ ꯐꯨꯗ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯒꯤꯁꯤꯅ ꯑꯩꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯀꯩꯅꯣ ꯕ꯭ꯔꯣ ꯖꯪ ꯐꯨꯗ ꯆꯥꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯁꯤꯕꯣꯅ ꯈꯜꯂꯛꯀꯅꯦꯕꯀꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤꯁꯛ ꯑꯃꯅꯦ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯒꯦꯕ ꯑꯩ ꯆꯥꯕꯁꯤ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯅꯕꯨ ꯅꯣꯏꯕꯕꯨꯗꯤ ꯑꯗ ꯆꯥꯕꯁꯦ ꯄꯥꯝꯃꯛꯄꯅꯤꯅꯅꯦ ꯑꯩꯁꯦ ꯖꯪ ꯐꯨꯗ ꯑꯣꯏꯅ ꯄꯥꯝꯃꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯇꯟ ꯑꯃ ꯄꯥꯝꯃꯦ ꯑꯗꯒꯤ ꯀꯥꯡꯍꯧꯒ ꯕꯣꯔꯥꯒ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯃꯦ ꯀꯥꯡꯍꯧꯗꯒꯤꯗꯤ ꯕꯣꯔꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯁ ꯕꯣꯔꯥꯁꯦ ꯌꯥꯝ ꯊꯤ ꯄꯥꯝꯈ꯭ꯔꯖꯥꯠꯅꯦ ꯑꯗ
सिगुम पोचे आइना नोंग फादोक चारको मतमदा और आइगी हैबिट अमा लेबिजिनने अंगोंदा मेंटली द मतेंग पांगेबा कईगुंबा अखोइना डाइटिंग तौरबनी दोन अखोइजे को हेल्दी इटिंग आता चारगा लेरगदिना यामदी फैको नंगना दुंगा मगदी ओके तारेको अदो आइगी वेंदी अदुगी दुंगा मक्तेबको अदुना आइजे नोंग फादोक जंक फूड चारकोजिना आइगोंदा मेंटली द कमाइन तौगेदको आइजे डाइटिंग फना कना होजिजे स्ट्रिक्ट डाइट तौरगजो आई अदुम जंक फूड चानिंग मतंदा चाबा यादिनी कोना खल्लेबा ये आई एग्जांपल पीगे डाइटिंग गिना तबे नंगे सुमा हारेबा नंगे पैसाजे अदुम तालो चाही चुप नंग पैसा तालो अदु नंग कंपलसरी पैसा दी पाइरा अदबने अदुमकु नंगना तालिबा पैसा गजे अमता सेनबा यारो हाइजेबा अदु नंग नुआइगद्रबा नंग पैसा तानबदो नंग पैसा बुदी पाइरने अदु नंग अदुगी मोटिवेशन दो लेगद्रबा चबाने बदा डाइटिंग तौ मतम जिदा नोदा हाइरेबा नंग सही अमको डाइटिंग फजन तौगारो हेल्दी इटिंग आता चारो नंग नसादे फिट ओइरनी नसादे पोस्ट तारनी चुमेबा ओके पोस्ट तारनी मंगसागी पैसा दुम तार लेदी पैसा पाइगदबदो दुमाइना अदुमकु नंगना अदयाम डाइटिंग तौदना तौजो नंग नुआइबदि अमता फंगलरोय नंग येबु जस्ट नंग साइ पैसा पाइबा दुमाइना नंग हेल्दी दी कन नसादे फिट ओइरमनी हेल्दी ओइरमनी अदुमकु न नोंग फादो इमुंग नुंग चामिन थौमिनबनी खंगदे इमानबगा कोइदना लांगदना अखोइगी अहाव अम चामिनबनी खंगदे डेट चपदा नुपीगा चामिनबनी खंगदे अदुमो फंगरो हागदी नंग अदु पामगद्रबा आइगी वेदे अदु पामदेबा आई पैसादो खरा पाइबा हंदरमजु याबा आई फिट ओइबा खितंग हंदरमजु खरा तपथरजु याबा आई नुंगायरग ओइना लंबी चटनिंगेबा अदुमाइ तौदना आइना जंक फूड कुम नो फादोक चाबगी अयाबा अम लई इसा तुमना खंगजबजिना को आइना हेल्दी ओइना डाइटिंग तौबजिदा याम ओइना वो मतेंग पांगेबा आइगी मेंटली दको अस आई कदोइगे अदुम डाइटिंग तौबजिबु आई अदुम चानिंग मतंदा जंक फूड नो फादोक चाबा यादुनी खलपजिना को आई अदुम चाजु चाइ अदुगा डाइटिंग तौबदो मतेंग पांगेबको सिगी हैबिट सिमा लेको अदुगा मथंगी हैबिट ता आई इसिंग याम थएबा इसिंग याम थकबजे को नोइना हायरगने ब्रो इसिंग थकबजे एकदम देना इसिंग थकपा ngamnabagi खादिगी फबो सोलुशन हायगदी नसागी से इसिंग जे सुमायना नाकन थंबियो कनोगी स्टेनलेस स्टील की बोतल अम लेसन बिरो अदुगा इसिंग जे नाकन दम थंबियो मीना हायनाबा यावबने इसिंग जे खौरांग कांदा दम थकपियोना खौरांबगी ओइनदि आई तसेंना होजिदि निंगम दागो ओरबनिना को लिटर अमनिना खौरांबजिदि चाका चारिङैदा खरा मंगारेबा खौरांगिजे कइसु खौरांदबनेबको अदुना इसाना इफोर्ट अम पीरगा इफोर्ट आइजे जस्ट नंगी नाकन थमो जस्ट ओबियस ओइना लेहलोबा नंगी कनो जे बोतल जे नाका अदुदि इसिंग जे दुम थकजगिबनेबको इसिंग जे याम थकबजिना एंगोंदा हाइड्रेशन तौबदा मतेंग पागेको हाइड्रेशन तौरबनि जिमगुम साना मतमदजु फजना परफॉर्मेंस फजाहले अदुगा इसिंग थक्सनबजे सिदिना पुक लामकपजे अखोइना खनबा यावबनेबा पुकजे इसिंग दिदा सेंगना कनो ओइना इसिंग खौरांग बाय तारेने अदो पुक लामबगी टाइपता ओइना खलकपा सि इसिंग थक्सनबा मतमदे पुकजे दुम थल्लगा लाइगिबनेबा चारामदाइदागा इसिंग थक्नौगा हाबदो इसिंग थक्पा मतमदा पुकसे खरा थांगतपनेबा अदि चाबा लोरकांदजु इसिंग थक्सनबा पुकजे दुम थांगतपनेबा पुकपु थांगतलिगैदि अखोइ डाइटिंग तौदो मतेंग पांगदनेबा याम लामकपा जंक फूड कुम याम चानिंगबा अदैदि अखोइना चाबजे वोक तबजे नत्रो अखोइ डाइटिंग तौदो प्रॉब्लम अमा लैजे मरोइना वोक तबजिनेबा सिजे इसिंग थक्पा मतमदा नंग वोक हनबदा याम चावना मतेंग पांगनी अइगोंदा याम पांगे हाइड्रेशन दजु मरुओइना मतेंग पांगे हाबजि म लेरको अदुगा मथंगदा आइना लैगे हैबिट जे आइजे वॉकिंग चप्पगी हैनबी अम लेबा वॉकिंग चप्पजे को कमाइना वॉकिंग चटके हाबजे हाइबा अहम बोइना वॉकिंग का वडर खंगदे इसिंग पातिन जे इसिंग जे होलगा अखोइदा पुखी अफम लेबा अस कमाइन देनो खंगदे मोइ पुखी जे इसिंग ति लुइयेबको अदुदा अदुम लापे लापजे याम लापा बुक्ति नते अदुम मीटर जे चनी मुको रमगद्रा सिगी मफम जिदा जे हंगादा चलगने इसिंग बातिन मंगा नत्रगा तरा मंगा नत्रे राउंड मंगा नत्रगा राउंड तरा अदुरगे इसिंग बातिन तरा नत्रगा कुंजा एकदम होले बनु तुजागे हौसिसो मु होल बा होले मरा अमदि लेपुरे तो अहाम बा होगला को मतलब आई नुंतेगी ने इसिंग होलिजे सिगी जिना को आइजे कार्डियो वास्कुलर आई कार्डियो हेल्थ जे सिगी जिना मतिंग पांगेबा कार्डियो तोबदा अदुम लेरे को इसिंग बातिन होम जिम लेरे को अदुगा अखोइगे लेक जे हंगा हंदा अदुम कोचे च छानाबा आई क्लाइंट गे वरी छानबजि को वरी छाना छाना न को आइजे हंगा हंदा वॉकिंग चटकनेबा अदे इसे तामने खंगे पॉडकास्ट तामने खंगे सुमाइ तौरगा इजे वॉकिंग चलगा जे 10k स्टेप्स याम थिना सिंपल ओइबिनी को आई लमजेन चेंदे अदुम खोंगना हंगा दा च छानबजिने बा इसिंग बातिन होनबा हंगा दा च छानबजिने ट्रेडमिल चेंबजे का हैना इसाना पामजदे अदुम ट्रेडमिल दे पाम चेंदे को जस्ट आइगे हिंगोनुगी लेकता हंगा दा चलगा आइगे डेली स्टेप्स से कोई खोंकाप से 10k स्टेप्स योहन बनु यागी सिगी जिना जो एंगोदा मतेंग पांगेबा वेट लॉस तव वंतंदा कैलोरीज बर्न तव वम लेको अदुगा कार्डियोवास्कुलर हेल्थ आई हक्चांग जे लॉन्जिटिविटी के काजे हेंगतनबा आइजे हक्चांग हेना फबदजु होजिकी फिट ओइबजे सिगी वॉकिंग चटपा स्टेप्स 10k सुवन बजे सिगी जिना मतेंग पांगेबा अदुगा लास्ट ओइना को सिगी हैबिट जे करी नोने नमचो सलिजो बेरा रे वीडियो ना मिगाजी होरेन गौथक करसिबो खरे इसाजे नुआइतरो गैनो खंदे नमचो जिसो अस तल्ले काइजे फरेसे अदुगा लास्ट ओइना को आइगी हैबिट अमा लेरेबको सिगी हैबिट जे यावमद्रगदिने आई वेट लॉस तौरिबा आई केजी 35 तारिजे आई सुंगंगममोइबा सिगी हैबिट जे करी हैबिट नो हाइबा मतमदने आइगी नेवर स्टॉपिंग हाइबा हैबिट अमा लेरेब आई जे सुले लेतेबा आई डाइटिंग तो सुले लेते जिम साना सुले लेतेबा
जिम सानबꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯒꯦ ꯖꯤꯝ ꯁꯥꯟꯅꯕꯁꯤꯗꯤ ꯑꯩ ꯗꯤꯁꯤꯄ꯭ꯂꯤन ꯌꯥꯝ ꯂꯩ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯖꯤꯝꯁꯤꯃꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯌꯥꯔꯦ ꯖꯤꯝꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯗꯨꯕꯨ ꯗꯥꯏꯇꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯗꯥꯏꯇꯤꯡꯁꯤꯗꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯗꯤꯁꯤꯄ꯭ꯂꯤन ꯂꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯗꯦꯕ ꯑꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯆꯤꯠ ꯆꯥꯕ ꯌꯥꯎꯋꯦ ꯑꯩ ꯍꯟꯗꯛꯀꯤ ꯊꯥꯈꯥꯏꯃꯨꯛ ꯁꯨꯔꯛꯄꯁꯦ ꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯆꯥꯈ꯭ꯔꯦ ꯕꯣꯔꯥ ꯆꯥꯈ꯭ꯔꯦ ꯑꯗꯩ ꯌꯦꯟ ꯊꯣꯡꯕ ꯆꯥꯈ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯀꯣ ꯊꯥꯎ ꯀꯩꯀꯥ ꯉꯧꯔꯒ ꯊꯣꯡꯕꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯁꯣꯏꯔꯦ ꯍꯥꯏꯁꯦꯕ ꯁꯣꯏꯈ꯭ꯔꯁꯨ ꯑꯗꯨꯝ ꯑꯩ ꯕꯦꯛ ꯆꯠꯂꯒꯀꯩꯗꯧꯔꯒꯦ ꯉꯁꯤ ꯁꯣꯏꯈ꯭ꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯖꯪ ꯐꯨꯗ ꯅꯣꯡꯄꯥꯗ ꯆꯥꯊꯣꯛꯈ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄꯣꯏꯕ ꯑꯩ ꯍꯧꯖꯤꯛ 68 ꯀꯦꯖꯤ ꯂꯩ ꯍꯥꯏꯁꯦ 65 ꯀꯦꯖꯤ ꯌꯧꯅꯕ ꯍꯣꯠꯅꯔꯤꯅꯦꯕ 65 ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯁꯦ ꯕꯜꯀꯤꯡ ꯑꯃꯨꯛ ꯇꯧꯔꯛꯑꯅꯦꯕ ꯋꯦꯠ ꯑꯃꯨꯛ ꯍꯦꯟꯒꯠꯍꯜꯂꯅꯦꯕ ꯋꯦꯠ ꯍꯦꯟꯒꯠꯂꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯦꯠ ꯑꯃꯨꯛ ꯀꯛꯊꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯅ ꯇꯧꯈꯤꯕ ꯍꯦꯕꯤꯠ ꯑꯃ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯁꯤꯅꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯋꯦꯠꯁꯦ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯇꯣꯛꯊꯣꯛꯈꯤꯕ ꯌꯥꯔꯦ ꯍꯦꯛ ꯈꯔ ꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯋꯦꯠꯁꯦ ꯇꯥꯕ ꯈꯤꯇꯪ ꯉꯝꯃꯛꯇꯕ ꯑꯣꯔ ꯖꯪ ꯐꯨꯗꯀ ꯈꯔ ꯅꯣꯡꯐꯥꯗꯣ ꯈꯔ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯑꯁ ꯇꯣꯛꯑꯒꯦꯗ ꯕꯤꯠ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯑꯩꯁꯦ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯔꯛꯑꯗꯕꯅꯦꯕ ꯑꯗꯨꯝ ꯅꯪꯁꯦ ꯅꯣꯡꯐꯥꯗꯣꯛ ꯆꯤꯠ ꯇꯧꯔꯛꯄ ꯑꯗꯩꯗꯤ ꯅꯪꯁꯦ ꯃꯇꯝꯅ ꯅꯪ ꯊꯕꯛꯅꯅꯤ ꯈꯪꯗꯦ ꯅꯪ ꯅꯥꯁꯜꯂꯛꯄꯅꯤ ꯈꯪꯗꯦ ꯗꯥꯏꯇꯤꯡꯒꯤ ꯃꯇꯥꯡꯗ ꯃꯋꯥꯒ ꯂꯧꯔꯛꯇꯕ ꯇꯥꯏꯃꯤꯡ ꯌꯥꯎꯔꯛꯀꯅꯦꯕ ꯏꯠꯁ ꯑꯣꯀꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯗꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯁꯦ ꯇꯨꯗꯣꯔꯕꯅꯦꯕ ꯀꯝꯄꯜꯁꯔꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯁꯦ ꯇꯨꯁꯟꯕ ꯈꯣꯠꯆꯟꯕꯁꯦ ꯌꯥꯎꯗꯣꯔꯕꯅꯦꯕ ꯑꯗꯣ ꯇꯨꯔꯒ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯅꯪ ꯌꯥꯔꯣꯏꯕ ꯅꯪ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯇꯨꯔꯒꯁꯨ ꯅꯪ ꯀꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯀꯦ ꯍꯥꯏꯕꯗꯨꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯅꯪ ꯊꯕꯛꯁꯦ ꯁꯣꯏꯔꯨꯔꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪ ꯖꯤꯝꯕꯨ ꯑꯣꯏꯔꯣ ꯗꯥꯏꯠꯄꯨ ꯑꯣꯏꯔꯣ ꯁꯣꯏꯔꯨꯔꯒꯁꯨꯅꯦ ꯅꯪ ꯑꯗꯨꯝ ꯕꯦꯛ ꯆꯠꯂꯣꯕ ꯅꯪ ꯍꯧꯒꯠꯂꯒ ꯅꯪ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯛꯑꯣꯕ ꯁꯤꯒꯤ ꯗꯥꯏꯇꯤꯡꯗꯨꯁꯨ ꯅꯪ ꯁꯣꯏꯔꯨꯔꯦ ꯍꯥꯏꯔꯒꯁꯨ ꯗꯥꯏꯇꯤꯡꯗꯨ ꯑꯗꯨꯝ ꯍꯜꯂꯛꯑꯣꯕ ꯑꯩꯒꯤꯁꯨ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦꯕ ꯑꯩ ꯀꯦꯖꯤ 35 ꯇꯥꯔꯒ ꯑꯩꯒꯤ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯛꯈꯤꯕ ꯐꯤꯠ ꯑꯣꯏꯔꯝꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯅꯣꯏꯔꯝꯕꯗꯒꯤ ꯐꯤꯠ ꯑꯣꯏꯔꯒ ꯏꯁꯥ ꯕꯣꯗꯤ 6 ꯄꯦꯛ ꯐꯥꯎ ꯑꯦꯞꯁꯇꯣ ꯚꯤꯖꯤꯕꯜ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯖꯔꯅꯤ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯅꯦꯚꯔ ꯁ꯭ꯇꯣꯞꯄꯤꯡ ꯍꯥꯏꯕ ꯍꯦꯕꯤꯠꯁꯦ ꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯅꯦꯅ ꯍꯥꯏꯒꯦ ꯁꯤꯅꯤ ꯋꯥꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯅ ꯍꯥꯏꯕ ꯍꯦꯕꯤꯠꯇꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯑꯦꯀꯣ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯠ ꯁ꯭ꯀꯤꯞ ꯇꯧꯔꯛꯑꯦꯀꯣ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯀ꯭ꯂꯤꯟ ꯗꯥꯏꯠꯇ ꯆꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯖꯪ ꯐꯨꯗ ꯆꯥꯕꯒꯤ ꯍꯦꯕꯤꯠꯁꯤꯅꯁꯨ ꯑꯩ ꯋꯦꯠ ꯂꯣꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦꯀꯣ ꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯕ ꯑꯃ ꯂꯩꯔꯦ ꯇꯔꯨꯛ ꯁꯨꯕꯗ ꯗꯦꯂꯤ ꯁ꯭ꯇꯦꯞꯁ 10K ꯁ꯭ꯇꯦꯞꯁꯦ ꯁꯤ ꯌꯧꯍꯟꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯋꯥꯀꯤꯡ ꯍꯪꯒꯠ ꯆꯠꯄꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ 7 ꯁꯨꯕꯗ ꯅꯤꯄꯥꯟꯗꯤ ꯎꯠꯈ꯭ꯔꯦ ꯁꯣꯝꯗ 7 ꯁꯨꯕ ꯃꯇꯝꯗꯅ ꯀꯔꯤ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯚꯔ ꯁ꯭ꯇꯣꯞꯄꯤꯡ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯁꯦ ꯑꯗꯨꯝ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯂꯩꯕꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯍꯦꯕꯤꯠꯁ ꯀꯩꯁꯦ ꯇꯧꯔꯒ ꯁꯤꯒꯤ ꯍꯦꯕꯤꯠꯁ ꯀꯩꯁꯦ ꯅꯪꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯣꯏꯗꯕꯁꯦ ꯕ꯭ꯔꯦꯛꯐꯥꯁꯠ ꯁ꯭ꯀꯤꯞ ꯇꯧꯕꯗꯣ ꯑꯗꯨꯃꯇꯪꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯗꯤꯁꯀ꯭ꯂꯦꯃꯔ ꯍꯥꯏꯔꯒꯅ ꯄꯤꯒꯦꯕ ꯅꯪꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤꯀꯣ ꯅꯪꯅ ꯍꯦꯛꯇ ꯑꯌꯨꯛꯇ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯁ꯭ꯀꯤꯞ ꯇꯧꯕꯗꯤ ꯌꯥꯔꯣꯏꯕ ꯅꯪ ꯀꯩꯝ ꯆꯥꯗꯕꯤꯗ ꯂꯩꯔꯒ ꯐꯥꯁꯇꯦꯗꯇ ꯖꯤꯝ ꯁꯥꯟꯅꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁꯠ ꯁ꯭ꯀꯤꯞ ꯇꯧꯕꯁꯦ ꯈꯛꯇꯅꯦ ꯑꯇꯩꯒꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯐꯖꯅ ꯐꯣꯂꯣ ꯇꯧꯁꯟꯕ ꯌꯥꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯅꯪꯁꯨꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯍꯦꯕꯤꯠꯁ ꯀꯩꯗꯣ ꯐꯣꯂꯣ ꯇꯧꯔꯒꯅꯦ ꯋꯦꯠ ꯂꯣꯁꯁꯨ ꯇꯧꯒꯥꯏꯔꯣꯕ ꯑꯗꯨꯒ ꯌꯦꯡꯉꯤꯕ ꯅꯪꯁꯤꯀꯣ ꯀꯩꯒꯨꯝꯕ ꯅꯪꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯅꯪꯒꯤ ꯕꯣꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯆꯦꯟꯖ ꯇꯧꯕꯗ ꯑꯩꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯄꯥꯝꯃꯒꯗꯤꯅꯦ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛꯇꯣ ꯑꯗꯨꯗ ꯆꯪꯉꯒ ꯅꯁꯥꯒꯤ ꯁꯤꯠ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯔꯣ ꯑꯩꯅ ꯀꯦꯖꯤ 35 ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯛꯈꯤꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯅ ꯀꯦꯖꯤ 10 ꯍꯦꯟꯅ ꯇꯥꯕ 35 ꯍꯦꯟꯅ ꯇꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯋꯦꯠ ꯂꯣꯁ ꯃꯦꯊꯠꯁ ꯀꯩꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯅꯦ ꯑꯩꯅ ꯇꯥꯛꯆꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯥꯒꯤ ꯂꯤꯡꯛꯗꯣ ꯆꯪꯉꯒ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯕꯥꯏ ꯕꯥꯏ